Thaina mamangai lairaba mamita macha ujadaba matay manawa malayrami. Makoygi mamingna Chaurel amadi Tathot haina kaurami. Mamita macha udabana maram oiraga nungaipam khanglamde. Leitabagi awabadi mayoknaba ngami. Adubu macha yaudabhi haiba miyamna pibiba mingtholdi mahak thengnaba ngamlamde. Chaurel magi nupina mangolgi faklangda ngathaduna mangduna leibadu ubada tapna mangol aduda kakalaktuna hairei. Hai, nupi. Kari noni nangbu ungduna ta leiridubo. Adumna leigam. Ai yengbada nungaiti. Nangna wakhal nungaitana leiraga. Aina karamna nungaina leiyu haibano. Tokloko, to hairibasini. Tathot, wa nganglakliba magi nupada nungaitana yengduna tapna soli hairakli. Moi baba, nangna irai laina hekta hairib. Adubo aidi ngamde. Wakhal asina nungaina leiyu haiba ngamde. Nungaina leigi khalakpa mikupta. Wakhal asina aigi icha amata yauramlabadi haiduna hekta khalai. Chaurel magi nupigi nakanda tapna phamtharaktuna tapna hai. Madudi aishu khalibani nupi. Adubu ibanigi laibak asida tamlamdrabanina karidi hairuni. Kanada tainaruni. Aishu ichapa. Nangondagi aini hena thawai ase waribi. Sagai ase mutki dorabani khanduna. Nupi ubigi mapokta pokluba oibani. Mama haibagi mingthol supam. Adubu isorna tambiramdra. Masida kanada su tainafam khangda. Mama oiba phangdrabi. Ningon mapokta poklubagi mahi yandrabi aise. Siki bana yamna bai. Ai icha pami. Aigi icha piyo. Aigi icha piyo. Nangna asumna aigi mitmangsida kaptuna ningai tawraga aina karamna haraudoino. Tathot, nang kapkan. Nangna piyo hariba icha do ai piba ngamdri. Aishu mapa haibadu oini. Adubu isorna aikhoigi ifamda tambiramdrabada karidi hairugani. Nik lauraba khonjelda nupagi leizaba thongna pumba puthoktuna kapliba magi nupibu themjilli. Tathot, ngaihak kaplabasu kapliba asina kanaba purakadaba natte haiba khanduna mabukning adu phathaduna tawba yaba khara tawsinkirami. Somdana lairamlendagi miramlenda kumtharaktuna narak mungsong amada thuptuna lairi lairimbi nurei. Machinda so asumna hairi. Narak mungsong asidabu kanabu kidana aina ngasaidagi lotuna lairibasibu. Ontho idako nurei ibema nangse kananabu kari tawrakpa ngamni haibagi. Usa amada tongduna ngaihaktam nungaithokna laithokki. Aibu senabiba. Aigi khungul lirakadaba kana sulaiti. Laklabasu aina misak adubu mawa lawbigadaba nate. Nokpu nokthokke. Asi haiduna makhol thokna noi aduga mana phamduna lairiba adudagi manak nakna hauba ujau amada sat pairaktuna usa achauba amada makhong adu yanthaduna phamduna lai. Lambi nena migamta chatnadabra khangde. Kanamte hek lakte. Ngasai ayu yengbadagi mafam asida lairibase lemni hek mangida. Tapna asi haiduna milakra haiduna akoibaduda yengduna lai. Somda mache ibema luhenbina manaw nupi thiba phangdraba asida mathwai waduna kaptuna haijai. Ichegi bema nurei nangbu kadaida lairibano. Ichedi nangbu thibada. Lairamlen khuding koina chatlure. Adubu phangba kauba laite. Nang ichebu warauduna nache aibu thadoktuna chatlabro ichegi nurei. Wahai khara asi haiduna kapjai luhenbi adubu laitre phangdre haiduna kuina laithabadi yadabana manaw nupi nureibu kadaida lai haiba ama khangtokningbagi damak nuksitki mami oi lai ningthaugi manakta lakle mana mathwai wana lakpado ubada tapna sumna hairaklami. Luhenbi kaidore namai namit imak maksinlibadi aigi inaksida laklibabu kari haining hai hekta jingnaba amata laitana hai. Luhenbi ningthau magi wahai khara du tabada taniklaba khonjelda khumlai. Lai ningthau nanai aina nangi nanakta lakpadi atai karigi nattedo. Aigi irem khaki inaw nupi nurei mafam khangdana mangkhre. Nanai aigi sakti sizinaduna yengbusu haijade. Aduna lai ningthauna amukta yengbiyu. Ai tawpham khangdre. Luhenbi mana hairakliba wahai kharada ningthau madi ingakpu ngakle adubu laisabi machani. Thotna naujabini khanduna tapna khomlai. Hoi. Nangna aduk singna hairabanina ai yengbiraki. Karin
Nangi na naunu pi asina khalliba wakhalona sibo. Ase haina nureibu kadaida kari tauri kadaida lotuna lairibano haiduna lainingthau mahakna yengba haurakle. Khoyumgi sakti puthoktuna mahakna asum yenglakpada mangau thibi lairembi nureigi laifam amadi kari tauri kadaida lairi haiba mamitna mayek sengna urakle. Asumna urabada tapna amuk luhenbida yengduna lainingthau mahakna makha tarae. Luhenbi kari suwaruragan Nangi na naunu pi nurei leibam mado ai khang munna tar ai hairage hojik mahak miram lenda lamhang amada achat awok tawba taibang mida kihan khanghallage haiduna ujaw amagi usada tumduna harauna maning makha tawduna leire lainingthau mahakna hairakliba aduda luhen bidengakpana kham thengre asuk thajadaba nongmata oirakani khaludaba thabak ama maga hek pokminaba manawnu pina tawraklaba asidadi wa haini khangdre mangduna lairami Luhenbi mana mangduna laiba asidadi lainingthau aduna tapna makha tarae Luhenbi karisu hena wagan karigino nangna adu pukning sontharibadi lai mahakna taibang mi marakta laiba yaba haunade aduna ma soidana halakani adubu kari thokani haibadi khangba ngamde laina miramda tillabadi awaba tai miyoibana lairamlenda laklabaso nungaifam khangde asinani Laiga miga anisigi marakta chawruba sambal ama khaduna thamlamliba asisu Luhenbi piroinaba mityeng ama lainingthau magi mafamda yengduna dik lauraba khonjelda tapna hai Aigi inaw nupi nureina lairamlenda Aigi inakta halakani hairabasu lainingthau mahakna miramlenda awaba tarabadi mache aina yengba ngamloi Aigi inawse yamna pangba mangaw yamna thibani ai magi khanbada wadaba ngamde Luhenbi nangna hairiba thusu chum adubu tangai phadrabadi aikhoi layam haunaduna miramda mabu lobu chatpatai adubu hojikidi aikhoi chatpa yade nangna su hena khangiduni karigino nangi na naw nupi asina asuk yamna lam heliba sibo lai makok adugi wa tarabada ikai khumnaba oina Luhenbi makok adu non tharamduna magi mayumda halaklammi tasengna mahak nungaifam khangdraduna ungduna magi kada lairami Somda nurei ngasai ujaw usa amada tongduna laikhiba adudagi machi lengdre taibang kana lake haiduna yengduna lairibane machena magi wajaba mahaknadi khangde mangaw thibi oirubana ngai beyaba ngasai dagi aina ngai duna le kanamta lakde ai sibo yumda hanbana pharaja yade ai yumda hanba yade karigumba aina yumda hanba thoklabadi miramda sulake haibe yarra aduna ai hauji kaidawni Tapna machinda sumna haiduna nurei wakalamu khanduna lei Kari tawduna taibang migi marakta laisige haiduna ngayak asumna munna khallaba tungda wakalama laklami aduga momon tawduna asumna hai Aina taibang palda lairinge khoyum lai kanana so aibu thiba lak aduna ai hoji masak phajabi nupi laisabi macha ama onduna mi amagi mayumda lairage aduga matam khara taibang kumhai yaurage Asi khanduna lairingai tanjada yamna chanana mapuk mapau phaba chawreldo mathwai wana lambi tuda chatle chawrel matomta tananaba mawongda hai lai siso mamita aigi awaba se amata ubide aina hairibadi icha amata piyu haibani masi phawba pibide ahenba amata ai pamde aigi nupi ta thona kappa waba se ai yengba ngamde chawrel na mathwai wana chatlibadu ubada nurei nanghauraroi matagum Laisabi amagi saklon onkre aduga kaptuna chawrel tamna chensilai amukdang ai bikuo tengthaduna kaurakpa sida chawrel chap leptuna lei mahakna hanna tung yengduna yenglai adubu nureidi kaptuna leiramba mawong adu ubada mathamoida kaino mata ukre aduna nungaitana nureigi manakta changlaktuna kaidawre nupi macha kaidawre nangna kaplibaduna kanana kari tawre hai nangbu kanagi machano ha Nurei kaptuna magi kadardo haurakle lairembi ama oibana launingba saklon lawbusu ngammi ipa saklaba aigine haibada kana hasulaite aibo amukta nungsibiyo aigi saidang phom pinabiyo adudi nahan makhaina kadaida leiba ha nangi sibo asengbagiro natraga toksanaribarane ima baba na nganna aibu thadoktuna chatkhrabasu aina aigi lairaba yum adubu cheksina sene adubu ningol mapokta poklubana Laibak thibadagi akomba tanja yengduna
mi phattaba makhaina aibu wado makha taba ngamda hik hik lawba makhai kaptuna leimai aduda phamthakre pukjel chawba chawrel mamita machaga uzadre nuregi matau aduda minungsi phauraduna kaplibi mabu themjinbirami kapkanu bema nangna kapado ipa uba nungaite karigi ichana pukning sonthari ipa gida lairasi aigidi icha su leijade aduna icha sakna leithoksi nungaina leithoksi haidorakliba wahaida irujaningbaga thongra tekpaga manai haibadu oirere aduna hena dum henjilai nurai madi suksuk tawduna chawrelde yengduna adudi ipa saklaba haujiktagi hauna baba haina kaurage baba tubu chungi chawrel mahakti asumnaga baba haina kaurakpada thajarudaba thaudokni tasengba amagumna ngasi thoklibase aduna chawrel mahakna kana ama udringai mangau thibi lairembi nuraibu mayumda pubirai maikai salai pumbada ihang hangduna lairamba atyasu lairembi mahakna taibang migi mayumda hek changbaga nongthang masu tung inarakpagumna mamit adu phae nongsu kanna khongi mapalda law khonglibadu matai manau oiriba chawrel amadi tathotki napada tabiramde maramdi machanupi chawpok ama phangjaba asida pukning wakhal pumba nurai mangonda changsinkhre tathot nuraigi makokta nungsina nan thabiduna ichadi masakna masak phajariba icha sidine karisu he khalun imagi nakta nungaina laithoksi ado imagi bema nungsibi nangbu karina mingkauboge nurai mibu sumba haiba khoiru momon minok adu noktuna tapna ingna yamna mengba khonjelda khummi ima aigi mingdi nurai kawi imagi minungsi imana ingonda utpiribase masi ubada nacha aidi aigi leikhijaba imada kaukthokre aigi ifamda tawribase mahakna nongmatasu asumna tawbiramde adumnasu haiganu nurai tawhaide ko apokpana mabu miraiba haunade adumna haiba haunade ko farese nungaine yumsida ichana tawningba apamba pumba tawduna lei nungaire aigi awabase ubiduna isorna aigi icha ama pibire moi baba chalo nga pharu chu nga chasi icha phangbagi harawu phungtokba oina nga cha thokse tathona harawna hairakliba wa mayama sida mapuroiba oiriba chawrel so harawna khummi nungaire aisu migi mamangda imai ase haigatuna chatpa ngamlagani icha leire chawrel aigisu masak matau changkholabi icha nupi ama leijare mama ai nga leiruki ai nga leiba chale ko asi haina yumadudagi khakpalawba marak aduda harawbagi mayaida nga leiba chatkirami matamdi khanghaude numidang ta sinkhre numidangi chak ising chaba loiraga mahai nong taba aduda tumba changnarami ngasai makai karimta khalamdraba sunurai ichak chiklaba sidadi machebu ningsinglakle aduna pukningda asumna khanjai ichedubu karam tawramdoin mabu ithiramgadra ai leitabagi tumba yarmangadra layam singna aibu sauramgadra chanaba thapkai haiduna aibu karini hainaramgani mabukningda mawon kaya ama khalle mana tawriba aranba thabak asina maram oiraga nurai tumthau haiba yaramde chap mane somda luhenbi mahakso mamit kakla ama phawba ushindana leiri onthoknasu mangau thida ichegi nurai nangse karigino nangna nache aigi karimata khanjiba sibo aigi imaise karamna layam singi mamangda puduna chatlu hairibano nangna taibang paladuda kari tawramgani awaphamda taramgaja arembada onthokna wahalida ko asumna nongma asidi haukhre mathangi numitta nungthilgi matamda nurai tathotka phi photuna le mapaldana nongchukibagi leikhom amadi isingso machi tungli nurai tapna ima isingse ayam kuina sumangsida tungduna leikhini aidi ngaibada onthokna warida ingak na hairakliba wa asida yetum pholambadu leptuna machada yingduna e karinu ne bema nangna ising tungba phaba ngairibadi ha asidi karam kanda phadono haibasu khangbasu ngamdana nurai khumpham khangda nuksinaduna toe tathot makha tarai ichadi kholekai asida lakpu su kuiram khiroi aduna ne horen numidang wairamdi koithoklochu khulgi pukri achawbado phajabani mina kanagi machano hanglaklabasu tathotki machani haiduna hekta khomu hoi ima khomge ado mina di sumaina khumbaga makha taraadi aidi
ꯈꯨꯝꯕ ꯉꯝꯗꯧ ꯃꯥꯟꯗꯦꯕꯨ ꯏꯃꯥ ꯌꯥꯅꯕ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯣ ꯏꯆꯥꯁꯤꯗꯤ ꯃꯗꯨꯗꯅꯦ ꯃꯤꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯀꯗꯕꯁꯨ ꯅꯠꯇꯦ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯏꯃꯥꯅ ꯊꯦꯡꯅꯒꯅꯤ ꯃꯇꯝꯗꯣ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇꯨꯅ ꯅꯨꯔꯩ ꯃꯁꯝ ꯑꯗꯣ ꯅꯤꯡꯗꯨ ꯌꯩꯅ ꯊꯥꯗꯣꯛꯂꯒ ꯅꯥꯄꯗ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯃ ꯊꯦꯠꯆꯤꯜꯂꯦ ꯉꯔꯣꯏ ꯁꯕꯥꯟ ꯉꯝꯖꯕꯤ ꯃꯍꯥꯛꯀꯤ ꯇꯪꯍꯧꯔꯕ ꯀꯨꯆꯨ ꯑꯃꯗꯤ ꯐꯖꯔꯕ ꯁꯕꯥꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯃꯉꯥꯎ ꯊꯤꯕ ꯃꯃꯤꯠ ꯌꯥꯝꯕ ꯄꯥꯈꯪ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯋꯥꯡꯊꯣꯏꯅ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕ ꯅꯨꯔꯩꯕꯨ ꯎꯕꯗ ꯃꯌꯥ ꯎꯝꯁꯤꯟꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯐꯖꯩꯌꯦ ꯑꯁꯤꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯍꯥꯟꯗꯒꯤ ꯎꯗꯦ ꯑꯁ ꯉꯥꯎꯔꯦꯍꯦ ꯀꯔꯤ ꯂꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯃꯁꯤꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯈꯟꯈ꯭ꯔꯕ ꯑꯩꯁꯦ ꯃꯁꯤꯃꯗꯤ ꯎꯕ ꯐꯪꯗꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯏꯃꯥꯒꯤ ꯃꯃꯧꯒꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤꯗ ꯑꯁꯨꯝꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯔꯩꯅ ꯃꯅꯥꯛ ꯅꯛꯅ ꯐꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯑꯣꯏꯕꯒꯤ ꯃꯆꯠ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯕꯨ ꯅꯝꯗꯨꯅ ꯂꯩꯍꯧꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯂꯩꯔꯥꯡ ꯂꯩꯅꯝ ꯑꯁꯤꯗꯤ ꯈꯣꯏꯃꯨ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯂꯩꯔꯥꯡ ꯃꯄꯨ ꯂꯩꯈ꯭ꯔꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯦꯗ ꯂꯩꯔꯥꯡ ꯂꯩꯍꯤ ꯊꯛꯅꯤꯡꯉꯦꯗ ꯏꯄꯨꯛ ꯊꯟꯅ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯡꯊꯣꯏ ꯃꯥꯅ ꯁꯠ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯍꯤꯌꯥꯏ ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯅꯣꯡꯃꯇ ꯎꯗꯦ ꯃꯄꯨꯒ ꯄꯥꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯒꯤꯗꯨꯝ ꯑꯣꯏꯅꯤꯡꯉꯤ ꯍꯤꯌꯥꯏꯔꯦꯜ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ ꯊꯦꯡꯅꯕ ꯎꯔꯨꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯄꯥꯝꯕꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄꯒꯤ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛ ꯏꯇꯥꯎ ꯋꯥꯡꯊꯣꯏ ꯅꯨꯡꯁꯤꯅꯔꯤꯕ ꯊꯔꯣꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧ ꯃꯁꯤꯗ ꯑꯃꯨꯛ ꯃꯤꯇꯥꯕꯤꯔꯅꯨ ꯃꯁꯤꯃꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯛꯑꯅꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ ꯈꯨꯝꯂꯛꯏ ꯋꯥꯡꯊꯣꯏꯁꯨ ꯁꯥꯎꯔꯥꯡꯅꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯅꯨꯄꯤꯗꯧꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯏꯇꯥꯎ ꯃꯁꯤꯃꯗꯤ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯇꯥꯎ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯛꯄꯒꯤ ꯅꯊꯧ ꯅꯠꯇꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯉꯝꯕ ꯑꯗꯨꯅ ꯀꯣꯏꯒꯗꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯆꯩꯔꯕꯅꯤꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯀꯣꯏꯒꯅꯤ ꯅꯪꯅ ꯉꯝꯂꯒꯅ ꯅꯪꯅ ꯀꯣꯏꯌꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯡꯊꯣꯏ ꯏꯔꯨꯖꯕꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯃꯁꯤ ꯃꯉꯥꯏ ꯏꯔꯨꯖꯕ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯣꯏꯅ ꯍꯟꯅꯈꯤ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯅꯤꯁꯤ ꯉꯁꯤꯗꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯗ꯭ꯔꯤꯕꯤ ꯅꯨꯖꯥ ꯑꯃꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯥꯏꯅꯔꯦꯗꯣ ꯃꯁꯤ ꯑꯣꯏꯔꯕꯣꯏ ꯀꯂꯛ ꯆꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯔꯩ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕ ꯈꯪꯂꯝꯃꯤ ꯉꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯒꯁꯨ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯂꯧꯊꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯑꯍꯥꯗ ꯂꯩꯔꯥꯡ ꯇꯈꯦꯜꯂꯩ ꯏꯇꯥꯎ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯩꯔꯥꯡ ꯑꯩꯈꯣꯏꯅ ꯄꯣꯝꯂꯤꯉꯩ ꯂꯩꯁꯥ ꯇꯝꯗ꯭ꯔꯤꯉꯩ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯤꯉꯩ ꯈꯣꯏꯃꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯗꯦ ꯑꯋꯥꯕ ꯇꯥꯔꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤ ꯈꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯗꯦꯗꯣ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝ ꯂꯩꯔꯥꯡ ꯂꯩꯅꯝꯅ ꯂꯩꯀꯥꯏ ꯄꯂꯥꯂꯕ ꯂꯩꯍꯤ ꯊꯛꯀꯗꯕꯒꯤ ꯈꯣꯏꯃꯨ ꯀꯌꯥꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯂꯩ ꯅꯣꯛꯆꯗ꯭ꯔꯥ ꯈꯣꯏꯃꯨ ꯀꯌꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯗꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯩꯒꯤ ꯂꯧꯅꯝ ꯀꯌꯥ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯝꯍꯩ ꯁꯥꯟꯅꯔꯒꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯂꯦꯟꯗ ꯑꯋꯥꯕ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯇꯧꯖꯩ ꯍꯧꯅꯔꯨꯕ ꯂꯩꯇ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯁꯟ ꯍꯣꯏꯒꯠꯄ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯅꯨꯔꯩꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯁꯟ ꯍꯣꯏꯒꯠꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯥꯇ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯕ ꯇꯧꯗꯦ ꯅꯨꯔꯩ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯗꯨꯅ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯂꯤ ꯂꯌꯥꯝꯁꯤꯡꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯅꯨꯔꯩꯕꯨ ꯊꯤꯕ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ ꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜꯗ ꯑꯋꯥ ꯍꯣꯏꯖꯣꯡ ꯅꯪꯂꯕꯗꯤ ꯂꯌꯥꯝ ꯃꯈꯩꯅ ꯃꯆꯦ ꯑꯩꯕꯨ ꯐꯅ ꯍꯥꯏꯅꯕꯤꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯊꯤꯕ ꯆꯠꯄꯅ ꯐꯩ ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯗꯤ ꯇꯜꯂꯤꯗ ꯂꯨꯍꯦꯟꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯂꯨꯍꯦꯟꯕꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯅꯤꯡꯊꯧ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯌꯥꯋꯥ ꯂꯩꯔꯕꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯗꯣ ꯂꯨꯍꯦꯟꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯅꯨꯔꯩꯒꯤ ꯄꯥꯎ ꯈꯔ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕ ꯄꯥꯎ ꯑꯁꯦ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯇꯥꯏꯕꯪ ꯁꯦꯝꯂꯤꯕ ꯃꯍꯥꯛꯅ
ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯂꯛꯄꯅꯤ꯫ ꯂꯨꯍꯦꯟꯕꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕꯨ ꯄꯣꯛꯂꯤꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ, ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯔꯩ ꯀꯔꯤ ꯇꯧꯔꯤ? ꯆꯤꯡꯅꯕꯤꯒꯅꯨ, ꯑꯩ ꯇꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯆꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯁꯨ ꯃꯥꯒꯤ ꯄꯥꯎꯇꯅꯤ꯫ ꯃꯨꯟꯅ ꯇꯥꯔꯣ, ꯅꯪꯒꯤ ꯅꯅꯥꯎ ꯂꯝꯍꯦꯟꯕꯤ, ꯋꯥꯔꯛꯄꯗ ꯌꯥꯗꯕꯤ, ꯃꯉꯥꯎ ꯊꯤꯕꯤ ꯃꯍꯥꯛꯅ ꯏꯊꯥ ꯊꯥꯖꯗꯅ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯝꯈꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯥꯏꯕꯪ ꯁꯦꯝꯂꯤꯕ ꯃꯍꯥꯛꯀꯤ ꯊꯧꯏꯟꯁꯤꯟ ꯑꯣꯏꯔꯝꯂꯦ꯫ ꯂꯨꯍꯦꯟꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯊꯥꯖꯗꯅ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯕ ꯈꯣꯟꯊꯣꯛꯇ ꯈꯨꯝꯂꯛꯏ꯫ ꯍꯥ, ꯀꯔꯤꯅꯣ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯣ? ꯀꯝꯗꯧꯅ, ꯀꯔꯤ ꯃꯔꯝ ꯂꯩꯕꯗꯒꯤꯅꯣ? ꯅꯨꯔꯩ, ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯃꯔꯛꯇ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯦ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯋꯥꯕ ꯇꯥꯔꯒꯅꯤ꯫ ꯒꯨꯔꯨꯅ ꯍꯣꯌꯥꯈꯤꯕ 3ꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯐꯪꯂꯒꯅꯤ꯫ ꯃꯥꯏꯕꯅ ꯃꯥꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯇꯥꯟꯈꯠꯂꯛꯂꯒꯅꯤ꯫ ꯂꯨꯍꯦꯟꯕꯤ ꯀꯞꯇꯨꯅ, ꯂꯥꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯅꯥꯎꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯣꯛꯍꯟꯕꯤꯔꯤꯕꯗꯤ? ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯅꯤ꯫ ꯅꯪꯅ ꯑꯩꯅ ꯀꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯁꯦꯝꯂꯤꯕ ꯃꯥꯒꯤ ꯀꯨꯝꯍꯩꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯆꯪꯕꯗꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯈꯤꯒꯗꯧꯔꯦ꯫ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯒꯅꯨ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯥꯅ ꯍꯜꯂꯛꯄ ꯑꯩꯈꯣꯏ ꯉꯥꯏꯔꯁꯤ꯫ ꯑꯗꯨꯗꯤ ꯂꯨꯍꯦꯟꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯕꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞ ꯎꯄꯥꯏꯗꯤ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯇꯥꯅ ꯂꯩꯍꯧꯔꯤ꯫ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯒ ꯏꯔꯥꯡ ꯇꯧꯅꯔꯒ ꯊꯦꯡꯂꯛꯂꯕ ꯑꯁꯤꯗꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯤ꯫ ꯅꯨꯔꯩ ꯃꯃꯥ ꯇꯊꯣꯠꯅ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯤ꯫ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯇꯤꯛꯂꯝꯃꯤ꯫ ꯑꯁꯤ ꯉꯥꯏꯗꯅ ꯏꯆꯥ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ, ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯆꯥꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯑꯋꯥꯕꯒꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯅꯣꯛꯇꯨꯅ ꯇꯊꯣꯠꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯨꯅꯦ ꯃꯣꯏ ꯕꯕꯥ, ꯉꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯣ꯫ ꯏꯆꯥ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯗꯀꯣ꯫ ꯇꯊꯣꯠ, ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯐꯖꯩ꯫ ꯇꯊꯣꯠ, ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯅꯪ ꯃꯥꯜꯂꯤ꯫ ꯇꯊꯣꯠ, ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯀꯔꯥꯏꯗ ꯂꯣꯠꯂꯨꯏ? ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯃꯗꯨꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯤ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯄꯥꯎ ꯃꯈꯥ ꯇꯝꯃꯨꯅꯦꯍꯦ꯫ ꯃꯗꯨꯗꯅꯦ ꯕꯕꯥ, ꯑꯩꯅ ꯂꯩꯁꯦ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯐꯖꯕꯅꯤ, ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯣꯠꯁꯤꯟꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯂꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯨꯔꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯇꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯅ ꯑꯁꯨꯛ ꯍꯔꯥꯎꯅ ꯂꯩꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯨꯔꯤꯕ? ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯕ ꯑꯁꯤꯗ ꯑꯩꯅ ꯃꯤꯀꯨꯞ ꯈꯔ ꯍꯔꯥꯎꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯆꯠꯂꯕꯗꯤ ꯑꯍꯜ ꯑꯅꯤ ꯑꯁꯤꯅ ꯑꯣꯏꯍꯧꯒꯗꯕ ꯑꯁꯤꯅ ꯀꯔꯤ? ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯑꯣꯏꯕꯅ ꯄ꯭ꯔꯞ ꯊꯥꯡꯗꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ ꯑꯍꯜ ꯑꯅꯤ ꯑꯁꯤꯒꯤ ꯈꯟꯕꯗ꯫ ꯅꯨꯔꯩ ꯆꯐꯨ ꯃꯍꯤ ꯄꯥꯊꯕ ꯈꯪꯗꯕ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯇꯊꯣꯠꯅ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯃꯥ, ꯅꯨꯔꯩ, ꯇꯥꯕ꯭ꯔꯣ ꯅꯨꯔꯩ? ꯏꯈꯪ ꯈꯪꯒꯤ ꯃꯁꯥꯗꯣ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯁꯤꯗ ꯅꯨꯔꯩ ꯃꯃꯥꯏꯗꯣ ꯇꯊꯣꯠꯇ ꯌꯦꯡꯊꯔꯛꯇꯨꯅ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯍꯥ? ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯈꯨꯝꯃꯨ, ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ, ꯆꯩꯔꯨꯒꯦ꯫ ꯅꯃꯥ ꯑꯩ ꯂꯩꯔꯤ, ꯅꯄꯥꯁꯨ ꯂꯩ, ꯏꯆꯥꯅ ꯍꯦꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕ꯭ꯔꯣ? ꯍꯥ, ꯈꯨꯝꯃꯨ꯫ ꯅꯨꯔꯩ ꯇꯞꯅ, ꯀꯅꯥꯅꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯁꯨꯝ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯎꯕꯗ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯃꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯪꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ, ꯑꯩꯗꯤ ꯏꯆꯥꯗ ꯃꯤꯅ ꯎꯁꯤꯠꯇꯅ ꯂꯛꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ, ꯏꯃꯥꯅꯅꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯕꯤꯔꯒꯦ꯫ ꯅꯨꯔꯩ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤꯒꯤ ꯃꯔꯝꯗꯒꯤ ꯈꯠꯅꯔꯕ ꯑꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯗꯨꯅ ꯌꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯗꯨꯅ ꯂꯩ꯫
ꯍꯤꯌꯥꯔꯦꯜ ꯇꯞꯅ ꯁꯣꯜꯂꯤ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ. ꯃꯥꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯕꯅꯤ ꯍꯥꯏꯕ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯪꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯀꯠꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕ. ꯀꯩꯀꯥꯟꯗꯕꯗ ꯑꯍꯦꯟꯕ ꯄꯥꯝꯃꯤꯅꯣ ꯈꯪꯗꯦ. ꯁꯣꯝꯗꯁꯨ ꯃꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯍꯥꯏꯕ. ꯐꯖꯕꯒꯁꯨ ꯄꯥꯝꯂꯤꯕ. ꯃꯥꯅꯗꯤ ꯉꯝꯍꯜꯂꯣꯏꯗ. ꯑꯩꯅ ꯅꯝꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯀꯣꯏꯒꯅꯤ. ꯊꯔꯣꯅ ꯊꯔꯣꯒꯤ ꯊꯣꯛꯄ. ꯐꯗꯤ ꯐꯖꯩꯍꯦ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤꯁꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯔꯩꯒꯤ ꯐꯖꯕꯗ ꯉꯥꯎꯔꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯗꯨ ꯃꯥꯕꯨ ꯃꯨꯟꯅꯕꯗ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯦ. ꯏꯅꯥꯏ ꯇꯥꯟꯅꯔꯦ. ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯦ. ꯄꯤꯕꯤꯔꯦ ꯃꯤꯌꯥꯝꯅ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯃꯤꯡꯊꯣꯜꯁꯨ. ꯄꯥꯈꯪ ꯃꯆꯥꯗꯒꯤ ꯍꯦꯟꯗꯅ ꯑꯍꯜ ꯅꯨꯄꯤ ꯊꯤꯔꯕ ꯐꯥꯎꯕ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯂꯦ. ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕ ꯌꯥꯎꯔꯦ. ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯇꯨꯅ ꯇꯊꯣꯠ ꯈꯣꯏꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯞꯇ꯭ꯔ ꯑꯃꯗ ꯍꯦꯛꯇ ꯂꯥꯎꯊꯔꯛꯏ. ꯍꯦ ꯇꯊꯣꯠ, ꯋꯥꯔꯤ ꯁꯥꯟꯅꯁꯤ. ꯃꯄꯥꯟꯁꯤꯗ ꯊꯣꯔꯛꯎ. ꯃꯤꯆꯥꯅꯤ ꯅꯆꯥꯅꯤ ꯈꯪꯗꯕꯤ ꯑꯃ ꯅꯪꯒꯤ ꯅꯌꯨꯝ ꯑꯁꯤꯗ ꯊꯝꯗꯨꯅ ꯂꯣꯏꯔꯦ. ꯑꯩꯒꯤ ꯏꯃꯨꯡ ꯂꯣꯏꯔꯦ. ꯍꯦ ꯇꯥꯕ꯭ꯔꯣ? ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ. ꯃꯄꯥꯟ ꯑꯁꯤꯗ ꯊꯣꯔꯛꯎ. ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯇꯊꯣꯠ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯇꯞꯅ, ꯏꯆꯦ, ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯏꯆꯦꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯐꯠꯇꯕ ꯏꯃꯨꯡ ꯀꯥꯏꯕ ꯌꯥꯕ ꯇꯧꯔꯝꯂꯕꯒꯦ? ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ. ꯇꯞꯁꯤꯟꯅꯕꯒ ꯌꯥꯔꯣꯏꯌꯦ. ꯇꯊꯣꯠ, ꯈꯨꯝꯃꯨ. ꯂꯩꯁꯥꯕꯤ ꯃꯆꯥ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯁꯤ ꯀꯅꯥꯅꯣ? ꯍꯥ, ꯂꯣꯏꯔꯦ. ꯂꯩꯀꯥꯏ ꯑꯁꯤ ꯂꯣꯏꯔꯦ. ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯥꯒꯤ ꯐꯖꯕ ꯑꯁꯤꯗ ꯅꯨꯄꯥ ꯄꯨꯝꯕ ꯉꯥꯎꯔꯦ. ꯃꯥꯅꯁꯨ ꯅꯨꯄꯥ ꯈꯨꯗꯤꯡꯗ ꯏꯔꯥꯡ ꯇꯧꯔꯦ. ꯍꯥꯏꯌꯨ, ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ? ꯇꯊꯣꯠ ꯁꯧꯒꯠꯇꯦ. ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯏꯆꯦ, ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯖꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯥ ꯃꯈꯩꯅ ꯃꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯏꯆꯥꯗ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯟꯕꯤꯒꯅꯨ. ꯃꯤꯔꯣꯟꯗꯅ ꯅꯆꯥ ꯄꯣꯛꯄꯤ. ꯃꯤꯆꯥꯕꯨ ꯅꯆꯥꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯃꯥꯏ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ? ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ. ꯑꯗꯨꯒ ꯃꯆꯥ ꯄꯣꯛꯇ꯭ꯔꯒ ꯃꯤꯆꯥ ꯑꯁꯤꯗ ꯏꯆꯥ ꯏꯆꯥ ꯀꯔꯤ ꯊꯣꯛꯆꯩ ꯍꯥꯏꯗꯅ ꯇꯧꯖꯔꯤꯕꯅꯣ? ꯀꯟꯃꯟꯈ꯭ꯔꯦ ꯋꯥꯍꯩ ꯑꯁꯤ. ꯑꯗꯨꯅ ꯇꯊꯣꯠ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯈꯨꯝꯃꯤ. ꯃꯥꯅꯤ, ꯑꯩꯗꯤ ꯏꯆꯥ ꯄꯣꯛꯇꯕꯤꯅꯤ. ꯏꯆꯥ ꯄꯣꯛꯇꯕꯤ. ꯑꯗꯨꯕꯨ ꯏꯆꯦ, ꯑꯄꯣꯛꯄ ꯏꯆꯥꯇꯅ ꯏꯆꯥ ꯑꯣꯏꯗꯕꯅꯤ. ꯃꯃꯥ ꯑꯃꯈꯛꯅ ꯃꯃꯥ ꯅꯠꯇꯦ. ꯃꯁꯤꯁꯨ ꯏꯆꯦꯅ ꯈꯪꯕꯤꯌꯨ. ꯑꯩꯒꯤ ꯏꯆꯥ ꯅꯨꯔꯩ ꯑꯩꯅ ꯄꯣꯛꯇꯦ. ꯃꯍꯥꯛ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯗꯦ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯅꯨꯔꯩ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯄꯨꯝꯕꯁꯨ ꯇꯊꯣꯠ ꯈꯣꯏꯒꯤ ꯌꯨꯝꯗ ꯇꯤꯜꯂꯔꯦ. ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯇꯁꯦꯡꯅ. ꯃꯧ ꯅꯍꯥ ꯑꯃꯅ, ꯏꯆꯦ ꯇꯊꯣꯠ, ꯅꯪꯅ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗꯦ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯛꯂꯣꯠꯄ ꯑꯁꯤꯅꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯥꯅꯨꯄꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗ ꯏꯆꯦꯅ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯌꯨꯝꯗ ꯂꯩꯍꯜꯂꯤꯕ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯔꯛꯏ. ꯃꯁꯤꯅꯗꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯤꯕ, ꯃꯥꯅ ꯅꯨꯄꯥ ꯈꯨꯗꯤꯡꯗ ꯁꯨꯝꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅꯅꯤ. ꯃꯍꯩ ꯃꯍꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯨꯝꯗꯣꯏꯅꯤ, ꯑꯆꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ. ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯃꯌꯥꯝ, ꯑꯁꯦꯡꯕ ꯑꯁꯤꯃ ꯈꯪꯅꯅꯕ ꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯛꯂꯣ. ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯇꯁꯦꯡꯕ ꯑꯃ ꯈꯪꯂꯁꯤ. ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ. ꯅꯨꯔꯩ ꯉꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯔꯝꯗ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯅ ꯀꯞꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯇꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯇꯧꯔꯦ. ꯆꯐꯨ ꯑꯃꯗ ꯇꯥꯏꯔꯦꯟ ꯍꯥꯞꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯕꯗ ꯅꯨꯔꯩ ꯂꯩꯐꯝ ꯈꯪꯗꯦ. ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯑꯣꯟꯕ ꯍꯧꯔꯛꯂꯤ. ꯏꯃꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯊꯣꯠꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯔꯩ, ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ. ꯏꯃꯥꯒꯤ ꯃꯥꯏꯁꯦ ꯅꯪꯅ ꯉꯥꯛꯄꯤꯔꯨ. ꯃꯌꯥꯝꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯟꯁꯤꯗꯣ. ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯔꯩ. ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯗꯨꯅ ꯃꯄꯥꯟꯗ ꯈꯣꯡꯂꯩꯕꯥꯛ ꯇꯥꯗꯅ ꯊꯣꯛꯂꯛꯏ. ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯉꯛꯂꯤ ꯑꯃꯗꯤ ꯀꯤꯁꯨ ꯀꯤꯔꯦ. ꯅꯨꯔꯩ ꯇꯊꯣꯠꯇ ꯌꯦꯡꯗꯨꯅ, ꯏꯃꯥ ꯇꯊꯣꯠ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯑꯩꯅ ꯅꯪꯒꯤ ꯅꯀꯥꯗ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯨꯕꯅ ꯅꯪꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯕꯤꯔꯦ. ꯑꯩꯅ ꯅꯪꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯕꯣꯔ ꯑꯃ ꯄꯤꯔꯝꯂꯒꯦ. ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯖꯔꯣ. ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯉꯥꯎ ꯊꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ. ꯍꯧꯖꯤꯛꯃꯛ ꯃꯤꯠꯃꯥꯡ ꯑꯁꯤꯗꯒꯤ ꯑꯩ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ. ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯁꯤꯡꯕ ꯃꯥꯒꯤ ꯀꯨꯝꯍꯩꯗꯒꯤ ꯇꯊꯣꯠ ꯑꯃꯗꯤ ꯆꯥꯎꯔꯦꯜꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯔꯦ ꯑꯃꯗꯤ
ꯃꯉꯥꯎ ꯊꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯆꯦ ꯂꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦꯟꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯈꯠꯅꯔꯨꯕ ꯃꯔꯨꯞ ꯑꯅꯤꯁꯨ ꯇꯁꯦꯡꯕ ꯑꯃ ꯈꯪꯂꯕ ꯑꯁꯤꯗꯗꯤ ꯁꯥꯎꯅꯕ ꯋꯥꯔꯧꯕ ꯑꯗꯨ ꯐꯔꯗꯨꯅ ꯍꯔꯥꯎꯅ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫